Akasbani Imphal, Wahengbam Rajesh na pau pajari, ahan bada maruba pau. Jiribam the police personnel kunipan COVID-19 positive oire. COVID-19 laichat ki yeng laga, Kendra Sarkar na G amasung need parikha sing eitokre, amasung. Awang nungpok raja sing da COVID-19 positive oibagi sang hengalagli, Assam da ngarang myoy, sahum humanga amasung Tripura da myoy, marpudra humdoi positive oibateng naki. Matam khara leplurba matungda mapan raja singda panduna leba Manipuri sing raja sida makhatana changlakpa haure. Ngarang Mumbai dagi akhanaba Shramik railgari numidang wairam pung mga adwaida Jiribam railway station da thunglaki. Railgari adu tonglakpa myoi sama tarani thoi screening torba matungda Imphal gi damak Jiribam thadokki. Maragasta raja sarkar gi COVID-19 control room gi additional director na ngarang thokiba COVID positive result ta Jiribam jila gi oina myoi kunipan positive oire haina laukthokki. Positive oirba sing adu Jiribam police station gi police personnel ngakani hari. Aikoi gi Jiribam paumi ngathem bisojin hai positive oiriba sing adu gi manungda nupi police personnel mari amasung BDF nipan yauri. Jila adu gi chief medical officer gi pau paladuna aikoi gi paumi na hai positive oirba khudimak khudakta gi isolation ward thamduna sexual thorang lokale. Makok thongba singi pauktak matungina makhatabat kutung tiba sing lokot na basu khangalakle hari haujik oriba phibam asida miyamna mipaibidana amasung sarkar gi chatna kangon sing ngakna chapina basu appeal tawrakli. Community Aid Committee for COVID-19 Relief Aidna Kekrupat amadi Sirau singda usara sing thakre committee asigi serol amada hai uthabagi thoram raija asigi atai mafam singdasu makhatana pangthokigani. Anti-labor policy ki mayokta Central Trade Union singna lebak sinba tungbada sathakiba khongjang Manipur dasu coordinating body of trade unions Manipurna tongan mafam tarada pangthokre mifam aduda tongan dabi sing tauki madugi manungda COVID-19 thengnariba frontline warriors singda protective gear makal sing sichadana phanganba anover labor law sing sanahandan badal singba yauri. Amaromda Indian Railways bu private sector singda sinanaba thorang tawriba asi haujik paliba sarkar asina khudakta lepinaba CPI Manipur State Council na dabi tawri. Thawbal jila gi manung chamba Wangkem amasung Charangpat ki lambi manga Wangkem kendra gi MLA ke Megasandana haunabi matung ina sangakre. Wangkem brand Panchayat ki manung chanba lairak ani amasung Charangpat gram Panchayat ki manung chanba lambi ahum adu MLA ki line department ki makhada thadarpa sempham na sengatpani hari. COVID-19 laisaki yenglaga Kendra Sarkar na G amasung NEET parikha sing eitokre G main parikha sahi asigi September amadigi taruk phawba pangthoklagani aduga G advanced parikha na September 13 ta pangthoklagani. Medical tamnaba entrance examination NEET na September 12 da oina pangthoklagani hari. Twitter da thakapa warol amada Human Resource Development Mantri Ramesh Pokhriyal Nisang hai sarkar na thorang asi mahiroi sing asoi angam thoktanaba amasung magun leba shiksha pinaba pandamda lokhalakpani. Tabiriba pawasi Akasbani Imphal legini. Tripura da ngarang myoy lising amachahung kunmanga gi sample test tawbada myoy marpudra humdoi COVID-19 positive oiba thenaki. Masigi manungda myoy kunmari di Dhalai jila degini. Masi tharaga raija duda haujik phawbada positive oiba migi masing lising machama kuntra humdoi sure. Myoy chahung kuntra humdoi na active case ni aduga myoy lising amachama marpudra mapanna naba phaduna mayumda halankre. Assam da ngarang khaktada COVID-19 gi anoba case sahum humpu manga thenaki masigi manungda Guwahati shahar khaktada miyoi sama kuntra mari yauri. Haujik phawbada raija asida COVID-19 positive oiba migi masing lising mapan chatret marpudra mapan sure. Miyoi lising taruk chahum kuntare na naba phaduna mayumda halankre. Haujik miyoi lising ahum chamri yangkai manga tongan ba COVID care center singda layengli. Miyoi tara marina laisat asidagi laikidre. Twitter da thagapa warol amada raija gi haksal mantri Himanta Biswa Sarmana hai ngarang raija duda punna sample lising tara hena test toki masi tharaga hauji phawbada raija duda apunba sample lak mari lising kuntranipan chanipan marfudrani thoi sure. Meghalaya da ngarang miyoi ahum nauna positive oiba thenaki bagaloina na raija duda positive oiba migi masing humpuni thoi sure masigi manungda active case na tarani pani miyoi nipumdoi naba phakre aduga amana laikidre. Twitter da thakapa warol amada Mukhyamantri Conrad Sangman hai East Khasi Hills jila dagi BSF personnel ani amasung Ribhoi jila dagi miyoi ama positive oiba thenaki.
Maragasida Meghalaya Sarkarna Assam Tainaba Rivoi Jilagi Birni Hatki Khana Para Pawbada Leba Mioising Paktakna test on Warep Lore. Test over Asing Asidegi Horaga, Nintokaba Numiki Ayuk Pawa Chatagani. Masina Maram Oidina Mapam Sing Asidang Ngarang Numidang Pungma Pandegi, Curfew Tamjing Kre. Amaronda Armed Forces Singi Marakta COVID-19 positive Oiba Hengalagiba Asi Yenglaga, BSF Battalion Singi Oina, Mapam Amadegi Mapam Amada Transfer Toba, Posting Toba, Natraga, Satok Jasin Toba, Makataba Hukum Amatok Tripawa, Ating Batam Kre. Meghalaya Frontier Gi, DIG BSF UK Nayal na Hai, Thorang Amagi Matung ina Unit Sing Mapam Amadegi Mapam Amada, Hongdok Onjing Tawi, Adubu, Hausik Oiba Pibam Asi Yenglaga, Thorang Asi Matang Sahi Pawa, Etokle. Raja amasung Union Territory singna COVID-19 gi sem sariba sing adugi matangda Kendra gi Cabinet Secretary na Sababati oiduna awang bathaki mipam ama pangtokre. Haksel Mantraloin hai lebak asda COVID-19 degi naba phabagi chang noma gi hengalagliba asigi maruoiba maramdi layong asingan na khangdo hoba amasung matom chana layeng hobadagini. Haukiba numinini asda mioi lising kun hena naba phaduna haujik Pawbada Laina asdigi naba phaba migi masing lak ahum lising humdramapan chanipan marpudramatoi shure. Lebak asda COVID-19 na naba phabagi chang asi sada humpu henduna haujik sada humpu dasmik taret ahum yaure. Mantraloy asina hai lebak asda haujik mioi lak ani lising kuntaret layong asigidamak layengli. Indian Council of Medical Research ICMR na clinical trial loisilaba tungda August 15 phawbada lebak asida sajaba COVID-19 gi vaccine miamda phanganaba thawrang tori. Bharat Biotech International Limited na ICMR ga khusamnaduna COVID-19 gi vaccine asi pothoknaba akanba thabak paikalakli. Vaccine asi ICMR amasung National Institute of Biology Pune na SARS-CoV-2 gi strand dagi logduna puthokadabani. Handak tasu Covaxin kauba corona vaccine ama miobida clinical trial sathanaba Indian Pharmaceutical and Medical Devices ki National Regulatory Body oriba National Drug Standard Control Organization na Bharat Biotech India da ayaba pikhrabani. Imphal ngasi phongba pawse singi maroi paw singi damak haujik Wahengbam Washington leire Washington. Thagasari Rajesh Jiribam Police ki mioi kuntaret COVID-19 positive oikiba Mukhyamantri na Delhi da Kendra gi lusingba sing unaruraba matungda Imphal da halakpa UCM lingkhat kibagi kumon thoramna singbagi Pauna ngasi Imphal phongba pawse singda headline tawduna phongnari Jiribam Police ki personnel kuntaret COVID-19 positive oire haiba paw ngasi gi pawse ayambada chauna headline tawduna phongnari makhoi khakta tana Jiribam da leba clinic amada thabak tawba technician amaga higher secondary school gi oja amaga su positive oire hairi makhoi ngasi Imphal da ayengna damak poraklagani paw asiga loinana Manipur gi sakngai ba boxer ngangom dingko COVID-19 negative oiduna discharge tawkre haiba pawsu ngasi gi pawche singda phungnari Rajniti ki pawda Mukhyamantri N Biren Singna Delhi de satuna Central Leader Sing unaruraba matungda ngarang Imphal da halakhiba amadi athuba matamda waroisin laklagani haiba mahaki wafam pawche ayambada headline pawoina phungnari Mukhyamantri na Delhi dagi thunglaba matungda COVID-19 test tawki test adura mahak negative oire amadi test ki result phangdriba phaw mahak airport ta laiki haibana singba pawsingsu pawche singda phungnari Chief Minister Delhi dagi halakpaga NPP gi oiba chapchaba phirep khanglagani haiba MLA L Jayanti Kumar gi wafamsu pawse kharagi ahanba lamaida phongnari United Committee Manipur UCM lingkhat khibagi kunsuba kumon thoram ngarang pangthokhibe paw ireipakta headline tawduna yeknabana kanano marupna kanano mayek sengna khangba matam oire haiba UCM gi President Sunin Karam gi wafam phongle More Police na lupa koti ani henbagi drug phaba Mumbai dagi Manipuri sing Jiribam Railway Station dangarang porakhiba August 15 phawpada COVID-19 gi vaccine puthoklagani haibana singba pawsingsu ngachigi pawche singi ahanba lamaida phongnari sanabagi pawda Asian Cup lisingani kunithoi yumbu oibana India gi sanaroi singda achauba thongna pigani haiba Manipur gi saknai rabi football sanaroi ngangom balagi wapamchu pawse kharada phongnari Rajesh Thagasari Washington aroibada maroiba paw Jiribam da police personnel konipang COVID-19 positive oire COVID-19 laitsaki yenglaga Kendra Sarkar na G amasung NEET parikha sing yaithokre amasung awang nongpok raja singda COVID-19 positive oibagi sang hengalakli Assam da ngarang mioi chahum humpu manga amasung Tripura da mioi marpudra humdoi positive oiba thenaki paw loijare